Sangai Festival gi akan bechexil thorang marakta ngasi bom ama pokhai khre non local ama secret. Baby Sakina gi asi bahakjang ngasi imung manung na lokre police ka muknabada miyoi kaya asok apan nangkre. Amasong ngasi su yamlaba miyam na thaw long na bagidamag oil pump singda queue sang na lepnaki. Mayam bukurum zari adom ni yengbiri basi impact news ni ay khangin bam thoinu henbi haujek pungja si phawbugi maroi ba pausing yam da prizari hayengdagi haugadoriba sangai festival da pamdaba thokdok sing thoktanaba akan bechexil thorang lokhatlingai marakta ngasi bom ama pokhaibada nan Manipuri ama secret thokdok asi ngasi ayuk Singjamai police station gi manung chana leiba Singjamai chinga mathak namairakpam laikai da thokibane Thokdok thokpham dagi phangba pawgi matungina IED ni chingnaba bom adu ayuk pung 9:15 rom taba matamda road median da pokhai khibane bom pokhai ba du da lekhidraba Binod Rai Kumar chahi 19 Bihar gi Muzaffarpur district dagi hojikna chinga mathakta bhara da leibani haire mahak chinga mathakta leiba yot yonba dukan amada yawba miyoine ngasi ayuk mahakna dukan mamangda nungsa yaiduna phamlingeida khanghaudana bom adu pokhairakpadagi kok ki sarukta panduna khudakta thokdok thokphamda leikhidabani haire bom pokhaiba adu damanang nakpada leramba scooter ama akai atoi kharanangkhe bom pokhaiba gi paw hek phangbaga Singjamai police station gi OC Ingota amadi Imphal West district ki SP na chingba Manipur police ke makok thongba miyoi sing laktuna yingsinkhe ngasi ayuk Singjamai chinga mathak namairakpam lekai da bom pokhai khraba matungda ngasi numidang wairam mapham anida hand grenade mathang pokhai khre ngasi numidang wairam pung 5 taba matamda miyamna M sector haina khangnariba governor Banglogi awang thangbada leiba PRO defense wing gi sentry post amagi manakta hand grenade ama pokhai khe Johnston school ga M sector ga tainabada leiba fire service station Takhibagi lambi gi makha thangbada leiba M sector gi sentry post adugi manak maktada bom adu pokhai khibane thogdo da thoidokpa shogapandi yaukhide loinana bom pokhai ba matamadda governor ngak seliba 109 battalion CRPF ki kangbusu duty tawduna leikhe thogdo da chenaram gani haina chingnaba miyoi amasu phare haire Nakalamaramda All India Radio Imphal gi complex manungda numidang wairam pung 5:13 taba matamda hand grenade ani thangna na pokhai khi AIR Imphal gi mamang thangba saruk wangkhai angom leikai rom thangba delaiba CRPF chamaga kunthranithoi suba battalion gi security sing gi leifam barrack manakta hand grenade ani adu pokhai khibane Thogdo da CRPF Jawan ani sokhe adubu soklaba ani adu khudong thiningai di oidre hairi Thogdo adubu All India Radio Imphal gi station director Dilip Mayengbamna condemn tokhe ngasi ayukta Singjamai chinga mathakta sakti leraba bom ama pokhaiduna misimina thokhan khiba thawongbu yaningdaba phongdoktuna chinga mathak young learners club na sindana wakat mifam ama phamkhre mirakta bom pokhai hanbigano bom na miyambu yeknaba oihangano ingna tapna leizabada akia khang pokhan bigano haiba banner kaya sizinakhe wakan mifam asida saruk yakiba miyoi singna lamdam asida leiriba miyamna hauzik awabagi jaitheng kaya phangli phiba masida bom pokhaiba amadi misimina thokhanba haibasi yamna laibak thibani tungda amuk tawbigano haina thamlakli Agalibaki sukluraba tanpham haibadi sen thunggi awaba amadi thawnggi awaba asugumlaba sukluraba tanpham asida sumba chillaba mafam asida bom pokhai anduna misimina thonba se aikoina yam mathong chadaba mathong huktaba wakhal yaudabani haiduna ai gi magedagi thamjage aduna masi matungdadi amukana thonbigano amukana thorabadi akoi akanba mawongda protest tawjagini haiduna aihakna wafam ase thamjari agalibaki suklur
Hayengdagi haugadoriba sangai festival asida Thailand, UAE, Bangladesh, Sri Lanka amadi Myanmar gi delegate kayana saruk yagani. Chahi asigi sangai festival asida ahan boina festival asigi tickets ta barcode yawbasu haugdoklagani haina Manipur gi chief secretary na phongdorakli. Festival asigi haugdokpagi thoramda Japan gi commerce minister su saruk yagani hairi. Hayengdagi haugadoriba sangai kumhai da saruk yagadaba Myanmar gi delegate sing ngasi athengbada Imphal airport ta thunglakre. Loinana ngasi athengbada Imphal dagi miyoi kaya Mandalay gi damak Imphal thadokre. Miyoi humdoina sabatim ama ngasi Imphal thadokre hairiba miyoi sing asina Mandalay yoraba matung Mandalay da laiba maitai sing na khundaba mafam kaya da chatuna sangai festival gi matang da wafam kaya phongdok lugadori. Ngasi setkriba miyoi sing asi lakliba tangkun mga fauba Mandalay amadi Myanmar gi mafam kaya da chatuna lalol itika mari lainaba thabak thauram gi matangda wari sanarugani haina KB Enterprises ke proprietor Pangambam Kunjabi Hari na phongdokhi. Amaromda hayengdagi haugadoriba sangai kumhai asida China dagi lakadaba delegate sing India government na ayaba pidaba maramna kumhai asida saruk yararoi hairi. Kari maram gi damak India government na ayaba pidabano haibama khangdrabasu khongthang asina maram oiraga kumhai asida Manipur gi nat amadi culture gi oiba thauram sing malem da takpada awatpa ama oiraba yai hairi. Myanmar dagi saruk yagadaba delegate sing di ngasi Imphal airport ta thunglakre. Moi ala satu chas moi ki Myanmar gi da leireba akhoi ki maitai khunju lei adugumba jaga da koiba sarpa degi Yangon degi Nepito haiba akhoi ki bailena ba saising tawya ba si akhoi sing tohon ga da bang atane taseng bodi flight Myanmar degi pahalai se Myanmar degi tourist mayam am kha all Myanmar khatan na na atopa country dei su adum pai mamang si de su ko atopa just Europe degi mayam su Myanmar da laga Myanmar degi Imphal se adum pai das akhoi ki Myanmar ga si Imphal ga se yam connectivity se yam phajana leire yam phajana nei si akhoi yam koi bada khudong saba ama akhoi da phange haibu mayam put na bane Khongchara du saruk yariba entrepreneur Tokchom Jotin na phongdok lambada Colombo dagi Yangon tamna sing lambida lakadoriba Hawai chengwai kayabu Manipur gi more phaudana pusilakpa yana na balambi kayamarom Myanmar authority gatana duna yatlamgani hairi Panbayabadi India government ki union minister Radha Mohan amadi Srimati Sitaraman yauna luchingba kayaga Myanmar government ka threat agreement kaya su khutyek pinaba laikhrabani trade agreement sign down re akoi Myanmar dagi import dong dog bin and pulses maroina adu hairiba poaching si Yangon dagi Colombo Yangon Bisake route ama seme koi ship da koi importer ka doini adubo akoi ki north east ki side on dadi akoi More rom dagi putora gadi kharasu dum akoi north east ki Assam yauna akoi sona khni importer di kana phangadra haiba ki wakalo no magaloina na bin the pulses sunna bi dong da thorang magaloina na akoi Yangon ni phoche ai yawjab Baby Sakinagi asi bahakchang ngasi yumgi miyoi singna lokre lekhidraba asigi thawayaw draba hakchang lilong haurebi mayai lekai da leiba idigar lampakta punana bohotna bada oinam sawombung Imphal Beres mapada pulis amadi miyamga muknakre miyoi kya ashogapan nangkre hairi Baby Sakinagi thawayaw draba hakchang ngasi yumgi miyoi yauna misi asiga mari leinana Same kiba JSC na Jenim Smoke tagi police ki escort ka loina na purakhi. Oinam nam khai gi thong chida leirammaga damda akhoi thatlammi moina gari phaijan ge tawi gari phaijan ba se akhoi na inthok ke taw matamda police kaya na chap tharaga khulai maru yauna kabak pa maru khoi khulli lai isana thoi pairi mioi kaya soi tiar gas kaya kapsal laki nupi da han ba khut tharai khoi tamna ka ba khoi di cham cham na nga sibu duwa matang tauraga yum da pu tharaga poloi jage na hotna bani asumba awa ba piba khoi khun parja pumba nupi bu han thana khanba se jesi gi mai kai da gi akan ba khongjang chang chal laga khoi aroi ba thak da mayam punamak na tharuk yamin na si Samro romdagi laga Imphal Beres fauraga lilong mayai lekai da leba idigar lampakta punana bohanabada police na oinam sawombung da thinki
ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯛꯊꯦꯡꯅꯕ ꯌꯥꯎꯕ ꯁꯤꯡꯒꯥꯍꯣꯡꯕꯝ ꯇꯈꯦꯂꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯕꯦꯕꯤ ꯁꯀꯤꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯃꯤꯌꯥꯝꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯄꯨꯟꯅ ꯗꯨꯋꯥ ꯇꯧꯅꯅꯕ ꯆꯠꯄꯗ ꯄꯨꯂꯤꯁꯅ ꯊꯤꯡꯕ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯣꯏꯅꯅ GSC ꯑꯁꯤꯅ ꯃꯤꯌꯥꯝꯒ ꯃꯥꯟꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯄꯟꯕ ꯌꯥꯕ ꯑꯃꯅ ꯀ꯭ꯂꯥꯁ 6 ꯈꯛꯇꯃꯛ ꯇꯝꯂꯤꯕ ꯌꯨꯝꯈꯥꯏꯕꯝ ꯁꯀꯤꯅꯥ ꯆꯍꯤ 12 ꯊꯥ ꯑꯁꯤꯒꯤ 5ꯗ ꯂꯤꯂꯣꯡ ꯅꯣꯡꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯥꯟꯁ ꯍꯣꯁꯇꯦꯜꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ GSC ꯕꯦꯕꯤ ꯁꯀꯤꯅꯥꯒꯤ ꯃꯤꯁꯤ ꯆꯤꯡꯅꯩ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯃꯤꯁꯤ ꯑꯁꯤꯗ ꯆꯞ ꯆꯥꯕꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯇꯧꯔꯒ ꯃꯈꯥꯗ ꯑꯁꯨꯝꯕ ꯄꯣꯠꯁꯤ ꯑꯃꯨꯛꯅ ꯊꯣꯛꯀꯗꯕ ꯃꯅꯤꯄꯨꯔ ꯂꯩꯃꯥꯏꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯄꯨꯜ ꯑꯃꯁꯨꯡ GSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯀꯟꯁꯔꯟ MLAꯁꯤ ꯑꯩꯈꯣꯏ ꯃꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤ ꯄꯤꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯅꯁꯨ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯇꯧꯔꯤ ꯍꯥꯏꯅ ꯇꯦꯂꯤꯐꯣꯟꯗ ꯑꯃꯗ ꯑꯗꯨꯝ ꯇꯧꯔꯒ ꯆꯞ ꯆꯥꯕꯤ ꯃꯥꯒꯤ ꯄꯤꯔꯦꯞ ꯆꯪꯁꯜꯂꯨꯕ ꯑꯃꯗꯤ ꯃꯥꯒꯤ ꯎꯅꯔꯨꯕ ꯑꯃꯗꯤ ꯃꯁꯥꯒ ꯗꯥꯏꯔꯦꯛ ꯐꯝꯃꯤꯟꯅꯔꯨꯕ ꯄꯥꯎꯗꯤ ꯉꯁꯤꯐꯥꯎ ꯑꯃꯐꯥꯎ ꯄꯤꯕ ꯂꯩꯇꯦ ꯉꯁꯤꯐꯥꯎ ꯆꯪꯁꯜꯂꯛꯄꯁꯤda ꯑꯩꯈꯣꯏ ꯂꯩꯄꯨꯜꯒꯤ ꯁꯤꯅꯥꯎ ꯃꯌꯥꯝꯁꯤꯒ GSCꯒ ꯄꯨꯟꯅ ꯈꯨꯠꯁꯟꯅꯔꯒ ꯉꯁꯤ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯔꯛꯏꯕꯅꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯪꯗꯕꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯎ ꯐꯪꯗꯕꯒꯤꯁꯨ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯈꯔꯗ ꯊꯥꯎ ꯄꯤꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯤꯡꯕ ꯀꯌا ꯀꯥꯎꯊꯣꯛꯇꯨꯅ ꯊꯥꯎ ꯂꯧꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯀ꯭ꯌꯨ ꯂꯦꯞꯅꯗꯨꯅ ꯉꯥꯏꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇꯅꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯒꯥꯔꯤ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯞꯄꯒꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ ꯃꯁꯤꯒꯤ ꯀ꯭ꯌꯨ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯗꯣꯛꯃꯤꯟꯅꯁꯤ ꯂꯦꯡꯂꯛꯈꯤꯕ ꯀ꯭ꯌꯨ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯁꯤ ꯑꯩꯈꯣꯏ DM ꯀꯣꯂꯦꯖ ꯒꯦꯠꯇ ꯂꯩꯕ PCTC ꯑꯣꯏꯜ ꯄꯝꯗ ꯑꯣꯏꯔꯦ ꯑꯣꯏꯜ ꯄꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯌꯨ ꯑꯁꯨꯃꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯄꯦꯇ꯭ꯔꯣꯜꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯉꯥꯏꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯊꯣꯛꯇꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯥꯛꯆꯅꯤꯡꯕꯗꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯌꯦꯜ ꯍꯤꯔꯣ ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ UNCꯒꯤ ꯕ꯭ꯂꯣꯀꯦꯠ ꯃꯔꯛꯇ ꯊꯥꯎ ꯄꯨꯁꯜꯂꯛꯂꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯐꯝ ꯆꯤ ꯇꯥꯅ ꯊꯥꯎ ꯄꯨꯔꯛꯂꯤꯕ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯦꯁꯀꯣꯔꯠ ꯄꯨꯂꯤꯁ ꯑꯦꯁꯀꯣꯔꯠꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯄꯨꯡ 10ꯗꯒꯤꯅ 19 ꯐꯥꯎꯕ ꯃꯥꯡꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯂꯨꯄꯥ 200-300ꯒꯤꯗꯃꯛꯇ ꯉꯥꯏꯅꯔꯤꯕ ꯃꯤꯌꯥꯝꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯍꯪꯃꯟꯕ ꯊꯣꯛꯂꯣꯏ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯗꯤꯔꯦꯛ ꯂꯥꯏꯁꯪ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯖꯣꯇꯤꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ UNCꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯝꯄꯥꯛꯇ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯍꯦꯟꯒꯠꯍꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯏꯆꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯊꯝꯂꯛꯂꯤ ꯀꯦꯀ꯭ꯔꯨ ꯚꯤꯂꯥꯗ ꯂꯩꯕ ꯏꯆꯝꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯪꯂꯛꯇꯕꯗꯒꯤ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯋꯥꯔꯤꯕ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯁꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯤ ꯑꯁꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯂꯦꯝꯅ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯈꯤ ꯏꯆꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯉꯥꯆꯣꯟꯃꯤ ꯔꯥꯝꯁꯥꯡꯅ UNCꯅ ꯆꯪꯁꯤꯜꯂꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯆꯍꯤꯒꯤ ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯕꯁꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯈꯤ
amana amabu thajanadabase ngasigi counter blockade aduga hojik leiriba UNC gi blockade sina akoida khangen henkalali masina maram orkanda counter blockade sukanna torbawbuda ngasi bawda manipur gi lengak sina akoina nakoi gi damukta si tauri si puchalai masi simaina tawbuni si tawbigano haiba apilama baw ngasi baw tawdaba thadoga thambase masidi akoi prajasingse hanaro nakoi hanarga akoi yengage yumai thabagi mi sibagi gari chakpagi akoi paisa lawtharga center dagi aduga akoi percentage na akoi nungairage na khallaga leibo ine toba government sidi makha tana leibiranu yamna lemna pham thadok piro Haukiba November 9 dagi lupa chamnga amasung lising amagi not sing chatnararoi haina lauthokiba amasung United Naga Council gi economic blockade asina Manipur miyam da hena awaba piriba kaya asida achauba dukan sing amadi oil pump sing na pukchel sing na miyam gi damak thabak tauribra haibadu Human Rights Cell BJP na haktheng na yeng sillagani haina cell asigi convener gi cherol amana hairakli Amaromda tungi yumbiral oigadoriba mahire singi yenglaga chathariba economic blockade asi komthok pinanaba cherol asana appeal tawrakli Manipur miyamba awaba piriba United Naga Council UNC gi Imphal da leiriba office thong lolu lobasigi member pumba phazilu haina ka shamthong kendra gi MLA Laisom Ibomchana demand tawkre Wafamasi ngasi kay Samthong Kendra Development Committee na sinduna kay Samthong Kendra gi manung chana leiriba disabled miyoi chamaga nifu marida chahi gi pension gi senpham yenthokpugi thoram ama kay Samthong dalaiba MLA gi yumda pangthokiba aduga mari lainana phongdokhibani MLA Laisom Ibomchana hai state asi hauzik yamna luraba tanza amada leiri Fiba masada miyamna kunai asigi khanna thabak tawba ngamgadaba afaba miyoi khanna vote pibiyo party yenglaga vote pibigano haina MLA Laisom Ibomchana appeal tawki blockade to bina koi adu wale koi khang ngawre koi singji UNC gi office team fan loile kari da mukta moi UNC office team jandri mo sil dog di mo hai hangbo yam question ni adu na moi office sil dog da bani wari sanare Delhi de sabai darkar leti sida lag wari sanaka do ni fan da sida sanaka do bani aduga wari saname da moi blockade ji hango heragadi thokko da moi detain do bani UNC gi member purna mo detain do phajang do bani akoi yam sona akoi gi kanoda akoi gi safu le uba ngaka do na akoi de soda na le kari no masi phongdo ngamba lit to ngamba leadership yaw do brand khajale akoi United Naga Council na chathariba economic blockade asina Manipur gi ching amasung tamda leiba miyamna mayok nariba awaba kaya asida tungkoiba solution ama puraknaba amadi khud thingzinbinaba central government ki luchingba taksilunaba BJP Manipur Pradesh ki General Secretary amadi Thongju AC gi MLA Thongam Biswajit na luchingduna party asigi miyoi mari na sabatim ama ngasi Delhi gi damak Imphal thadokre haina party asigi media cell gi secretary gi cherol amana hairakli Khongchada sida N Biren co-convener election management committee BJP Manipur Pradesh RK Sivachandra spokesperson BJP Manipur Pradesh amasung BJP media cell gi secretary Laimayum Basanta Sarmana Saruk Yari haina cherol sina makha tarakli Patsoi AC da BJP gi ticket tanariba chungkham bizoi gi ngasi booth level meeting pangthokre ACSC gi Khuraizam Lekai Community Hall da pangthokhiba mifam aduga mari leinana bizoi na economic blockade na maram oiraga ngasi miyamna awaba nanghaliba government asi miyamna lakliba mikhal asida awanba government ama thamnana ba khonaba matam oire haina phungdokhi Sadar Hills District Demand Committee na hayang November 13 dagi tawgani haina tawrambe economic blockade hantokle haina committee asana lauthok lakpada BJP Manipur Pradesh na thagatpa phungdokle Sadar Hills pumapung phaba state ama oinabagi demand da blockade asi tawgani haina lauthok lurabasu National Highway sing da UNC na kauriba indefinite economic blockade na Manipur gi miyam da kham thengna wahaliba asigi yenglaga komthokle haina Committee asina laukthorapa asida UNC na ikaipam thoi wafam asi wangoi AC ki manung chanalaiba wangoi laifrakpam mayengbam lekai da ngasi pangthokiba booth level workers mit the BJP Manipur Pradesh
core committee gi member Mainam Bharat na phongdokhibane BJP Wangoi Mandal na sindana pangthokiba thoram aduda AC asida BJP gi mirep oigani haina thoglakliba yumnam nilamanina AC asigi ahal singda thongdam tawyaima old age pension sing amasung labor card sing yanthokhi aduna congress se masi yam sengna haragadi bharot ki praja bharot macha asengba bharot praja miyam nungai khaningba bharot ki damakta yamna khanjaba kanglukda direction puthokchari haraga maranai oiba wakalon puthokchari haraga congress party semgiba nateba haujiki britisher nupa se masigi magi wakalon gi makada magi direction gi makada congress party se indian national congress se semgiba ne Nambole Sigi MLA Namerakpam Loken gi MLA Local Area Development Fund gi Saba Khasan Zenbam High School gi ka ahum ngasi Education and Transport Minister KH Ratan Kumar na sangakre. Hariba building asi MLA Loken gi Local Area Development Fund gi lupa laktara changna sakhibane. Ngasi gi thoramadda Sanjenbam Pukrambam Gram Panchayat ki Pradhan N Tomba Singh Education Director and Praveen Singh IAS amadi JTO John 4 Visnupur KH Yaimasu Sarukyake. Thoram gi sarugamo oina school asigi mahiroi singna cultural so singsu utke. Minister Education and Transport KH Ratan Kumar na phongdokibada Manipur gi Education Department na lamdam asida leiriba educational institute singda awat pakaya lei haiba khanglagasu phan leitabana awat pakaya asi mengkhat pangamdre. Adubu hauzikti lengang asina kharamakhai issue sing asi solve taunanaba honare. Nambole sigi MLA Loken the pressure kaya leiriba sigi chairakta school building asi sananaba local area development fund dagi lupa laktara kaithaba haibasi araiba nate. Nakalam Ramdan Nambol ACG MLA Namerakpam Loken na phongdokhibada Center the UPA government leidige matamda hongdok lamba scheme singna hauzik lamdam adomgi school singda kanaba pire. Tasingna koi oja singda koi appeal tawjaning base masi sarkar na koi tawninda banate hujik koi government asida pressure ke amuk le koi nakan gi only koi school kakinate aided college gi mayam ama leiri private college gi mayam ama leiri masi gi leiriba mayam singa se masi accommodate tawba matamda akoi government asina tawninda nate hanjin akoi mifam kya da lauthokna lai malamdi akoi masi top priority piri bani haidra education ase maram ding asigi education yaudana akoi leibak ama lamdam ama state ama chakhut pa yadi hai base koi sarkar asina kangi Semgar Sagat Papun na Harol Sagolban na Sinduna Multipurpose Hall among asi Sagolban AC gi manung chanalaiba thangjam lerakta AC asigi MLA RK Imona Sangakre. Sangabagi thoramada MLA Janghemlung Panmai Yauna SSAN gi President amadi Ward number 7 gi Corporator amadi Ward member Singsu Saruk Yaki. Thoramada Chief Guest ki Warol Piraduna MLA RK Imona Haikibada Nongzutha Laktringida AC Asigi Lambi Singh Black Topping Taunanaba Lupa Crore Ani earmark Tauduna Thamle Luinana Water Supply Pipeline Tingbagi Tabak Sucha the Marfudi Loshilakle Amaram the Voter Singna election Gidama Khana Chainaba Tobigano Haiwa from Thamki Luinana Special Guest Kiwarol Piradana MLA Zanghemlung Panmaina Manipur Asi Chingmi amasung Tami Singi Oibanina Masil Manau Oidiba Ani Asi Kaidaunungda Kaidoknaba Yaroi Haibawa from Tamke. Issues for the 11th Manipur Assembly Election 2017 Haiba Hiram the Nongmogi Oiba Kananainabagi Thoram Amapang Tokre. Thoramasi BJP Working Team Lilong Chingkham Makhana Sinduna. Lekai asidagi Lilong Asida BJP ki mirep oigani haina thoglakliba Sheikh Khairuddin gi yumda pangthokibane. ACSC gi manung chanalaiba polling station Kuntra Mapan gi yamlaba mihut singna saruk yadana pangthokiba thoramaduda Sheikh Khairuddin bu amato oina sogatpa haina warip lokhe. Ngasigi thoramaduda BJP Manipur Pradesh ki Luchingba Singh Ming oina M Bharot SA Santi Kumar retired IAS P Sarat Chandrana saruk yakhe.
Manipur Legislative Assembly election the Congress Pumaithiba piba ngamnaba Kendra amada BJP gi ticket tanariba candidate pumnamak punsilasi haina BJP Manipur Pradesh ki State Secretary Oinam Maleshna appeal tawkre. Wafam ase ngasi Kwakaitel Laistram Leikai Iraima Maira Lob Hidak Thabigi Maira Sangabagi Thoramda Malesna Fongdokhibane. Mahangna makha tana fongdokhibada lakadoriba mikhalasida sel ki khanbidana miyamna masa masa gi apambada vote pibinaba appeal tawkhi. ꯑꯩꯈꯣꯏꯒꯤ ꯇꯪꯊꯨ ꯂꯩꯇꯥꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯆꯥꯊꯣꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯑꯣꯟꯕ ꯅꯥꯎꯔꯤꯌꯥ ꯑꯃ ꯑꯑꯣꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯨꯝ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯔꯥꯏꯠꯇꯣ ꯑꯄꯥꯝꯕꯗ ꯚꯣꯠ ꯄꯤꯕꯤꯌꯨ. Kurai ACG MLA na mahaki naknaba miyoy sing khanduna all as pension panghanduna leire masagi chahi suraba all as pension phangba yaraba miyoy kayadi pension panghanna bo honadre haina Kurai ACG BJP ke aspiring candidate L Susindro na maral secret ngasi Kurai Sajor da leiba Susindro gi yumda Susindro Foundation na government na piba all as pension phanghaudraba chahi humpu gi mathakta leiba ahal oiraba Singh amadi Mapuroi Laikidraba Nupi Singh da pension yentoki. Kurai ACG manung channel ba ahal oiraba amadi Mapuroi Laikidraba yauna punna miyoi chatruk yang khairom da tha khudingi lupa chani gi pension asi yentokadabane. Ahan ba phase ki oina pension asi lakadori ba chahi lisingani tara taret ki Mars tha fauba pigani hairi. Manipur nupi singbu chawkhat naba amadi naha singbu mayai kaban nisadagi lapna thamnabagi pandamda yai school AC da BJP gi mirep ama oigani haina chong thorakliba amadi BJP Manipur Pradesh ki executive member Ningombam Helen Drona chatharakba thorang singi sarugama oina ngasisu loklau bungda maira sang amagasu sang hangtokre. Loklau bung makha Women Welfare Association gi nongna saba maira sang adu ngasi Ningombam Helen Drona hangtoktuna miyamda sinaki. Lola Bung Women Welfare Association hariba nupi akogi hojikanda akogi maira pai bi heduni akoi na tawjarisi matam sidadi akogi angang sing naharol sing atei lairiba sing ayamana nisagi ipakta tawtharakpasida Laikai amada susigumba akogi nupi gi sanstana si leiragadi agang sing na hangoiba nungaitaba pokpadagi masi kharaga gi makai kanba matamda mateng pangma ngamgadra na akogi maira sangsi keno tawjabani. Lakadori Batarama Thursube Assembly Mikhalda Langthabal AC da BJP gi mirep oigani haina chong thorakliba senior politician O Joy gi poster campaign pangthokre. Door to door campaign asi BJP Langthabal Mandal na sinduna AC asi gi manung chana leiba ward number 20/11 da ngasi pangthokibani. Assembly constituency asida party gi ticket tanariba oinam Roman gi tha amagi mamangdagi chathaduna lakhiba poster campaign su ngasi loishinkre. Assembly constituency asigi yamlaba miyamga loinana AC manungda miyamgi oiba khongchat amasu pangtokhi. Ngasi miyamna kham thengna wariba asi kognanaba lamdam asida awanba government ama purakpa matam oire haina Roman na phongdokhi. Mikhal Naksel Lakpaga Luinana, Mikhal Gamari Lenana, BJP gi oiba mifam amadi poster campaign na chingba thauram kaya pangthokle. Singzamai Assembly constituency da party asigi ticket tanariba yumnam khemchan gi haukiba tha amamukki mamangdagi chathaduna lakpa party gi poster campaign ngasiloshin kre. Ngasiloshin khiba numit aduga mari Lenana miyam gi oiba khongchat amasu pangthokhi.
Khetrigaon AC gi BJP gi intending candidate Thangzam Nandakishore gi camera meeting among asi pangthokre. Thoramadu Khetrigaon AC gi polling station 4/9 gi manung chanalaiba Laistram Bira gi yumda pangthokibane. Meeting adida saruk yakiba polling station 4/9 gi miyamna Thangzam Nandakishore bu shogatpa haina warep lokhi. Matang swai the break kam lagzage Manipur amadi malim gi tongan bai pau single luina na ikhui break tigi amna thun hanjarake Impact News pu meeting tadunu lebio. Sangai Festival 2016 ga mari lainana Manipur gi Tourism Department amadi ICCR gi tengmang makhada Anti Theatre Manipur na sinjalang jedune Asian Theatre Festival 2016 Asia gi masak nairaba theatre group kya ga loinana airport road ta laiba Anti Theatre Manipur gi hongem sangda pangthok chargani. Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Mayambo amuk kahana taram nokchari. Bulletin asigi makha taba pau miyam da pizari. Studies in Asia Japanese Academy Fukuoka Prefecture Japan haiba hiram sida nongmagi oiba seminar kam council gi thoram ama pangthokre. Thoram adu Manipur University gi court holder Department of Foreign Language Manipur University Asia Japanese Academy Japan amasung Center for Japanese Language Studies Imphal na sindana pangthokibane. Seminar cum counseling gi thoram aduda Manipur University gi Vice Chancellor Adya Prasad, Asia Japanese Academy gi Director General Sukamoto Katsumi, Academy Asimaki Japanese Language ki Director Dharmaras Adhikari, Japanese Language Studies Imphal gi Principal Irungbam Mangan Yauna, University gi Oza amadi Mahiroi Singna saruk yakhi. Manipur dagi Japan da Genesis program gi makhada Japanese lol tambal loiraba Mahiroi Singh su saruk yakhi. Thoramadu da saruk yakhi ba wangang loi singna India da Japan gi company lising ani hena laibana Japanese lol fazana khanglabadi thabak phangbagi khudong chaba lai India da natana Mahiroi Singna Imphal India da Japanese lol tamlaba matung Japan da amuk makhata na tamthaduna Japan da adumak thabak phangnabagi khudong chaba mayam su lai haiba wafam thamnakhi. インドだけではなくて将来のアジアをそして将来の世界を背負う皆さん方人の交流にしても政治的にもますます進めていくためには若い人たちの積極的な future perspective of India it is bound to lead the world in the future so in that context also it is very important to develop our relation between India and Japan. So far as this relations with Japan and India is concerned, as we know that so many firms are being operated here in India with the help of Japan. In the area of cultural exchange also, a lot of work is being done. There are so many industries in Japan also. We can also establish some MOUs. International Child Rights Day ngasi Manipur Commission for Protection of Child Rights Good Foundation amadi Child Line Imphal na sindana Manipur Press Club ta pangthokre. Palan thoram asiga mari leinana angang singi mathakta chathaba miyot minai gi mayokta angang singi khongchat amasu pangthokre. Thoram asigi sarukoina resource person kayana child rights POCSO JJ amadi child trafficking gi matangda media gi role haiba hiramda wa ngangkhe. Thoramadu the Manipur Commission for Protection of Child Rights ki chairperson S. Sarat Kumar Yauna, Legal Aid Team gi volunteer, State Disability gi Commissioner, CSOs, NGOs, amadi Mahiroi kayana saruk yakhi.
Handak Desamgi President yauna police custody da mahairoi mangabu yamna tamthina phukibagi mayokta Manipur Sangai Festival thingba yauna Jangsan kiba khongjang sing chatliba November tha asigi kuntra fawbagi oina hantokle haide Desamgi fireb asi DGP LM Khautena thongdog asigi inquiry report tha asigi kuntra fawbagi manungda report pigadabani haina order ama thoglakpadagi ni haina Desamgi cherol amana haide Amaromda, Hauzik All Manipur Edit College Teacher Association na changsaliba khongjang asi desam na yamna lumna lawi haide. Oza sing asina matam sangna dagi talakliba demand sing asi athuba matamda thabakta onthokpiyo haide. All Manipur DPC completed successful candidates of Police Constable Mel 2013 ge Nongwaibungda Labor Office sakhangdaba singna mai thana na bohona rambata natana office ke signboard Nachingba Segairam Lehari. Asigumba Matong Hookdaba Tawong Asida Loop Asina Pendava Fongdorakpaga Luinana, Tawong Asi Lengaki Kut Yaubra Haibadu Chingna the Bangamde, Amasung, Lamda Masida Ladybell Loop Sing Amadi Miamna, Achumba Tidok Pada Mating Pangbiu Hairakli. Midday meal scheme gi makhada Chandal district the Ladybell school singi chaksang chamaga nifunipan sanabagi thabak asi kanagumba NGO natraga contractor amatada sinaba yaroi haina School Management and Development Committee Association Chandal district ke cherol amana hairakli Chahi mari lebluraba matungda mathang tha December tang tarukta pangthokadoriba Miss Manipur 2016 ge audition pangthokre Hauba Marakta Leba Helis Models Grooming Studio da Pangtoki Bathoram Aduda Imalup Kayagi Luchingbi Singh Yauna Judges Ahumna Miss Manipur 2016 da Seruk Yagadaba Singh Khanke. Contest asigi event manager Oiriba Sonia Fairembamna Chahi Mari Leblu Rabamatungda Pangtokadoriba Miss Manipur contest asina Inkhalakliba Nubi Singbu Lam Asida Thakwang na Chingkhatpa Ngamlagani Haike. Ngasi pangtuklibo audition asida saruk yariba sing asigi maraktagi khwaidagi phaba contestant kundagina kun manga fawbugi manungda khangkatlaga mathang tha December tarukta Palace compound leba botta pangtukadoriba thoram asida saruk yagani haike Nupi khunaibo awang bathakta chingkhatnaba hotnagadoriba contest asigi yenglaga numira sida ban blockade na chingba amata tawbidanaba mari lenaba singda mahangna appeal tawki Ahoy angang designer su adudagi model sing su ahaiba masada potential yawba mayam leiba adu oitaraga su ayo bo se chatpa ngamdaba habase kaigino ham tamda platform leitaba asisi akhoina khitang dang oisu yamna magnatraga su northeast level da natra national level da akhoina khitang chingkhatpa ngamaga di haibagi pandam sida akhoina Miss Manipur se pangthokjabane Special Regular English School Nambolgi Hayeng Tangkun Mathoidagi Hauduna Pangthokani Haina Toramba Annual Examination Adu Lakliba Tangkun Mangadagi Hauduna Pangthoklagani Haina School Asigi Principal Nathokpa Cherol Amana Khanghalakli Akupama Role School Asigi Office Tagi Pangbigani Peace Home Center na Sinduna Taret Subajati Ningol Chakobagi Thoram Lamfel Supermarket ta Pangthokre Thoram Asiga Mari Lainana Mapuroiba Laikhidraba Nupi Yauna Kana Laizadraba Nupi Kayabu Achamba Chaklen Ama Pizaki Loinana Khudol Tamki Thoram Asiga Mari Lainana Peace Home Center gi Secretary Angom Ongbi Ibitombi Nahai Center Asina Chahi Kayadagi Hauduna Khunai Asi Nana Thaibiraba Nupi Singbu Pukning Thogat Poina Ningol Chakobagi Thoram Pangthoktuna Lakli Ngasi su center asina sinduna kana laizadraba nupi sing asibu phurup ki oiba khenaba thamdana nungsibagi mari ama semgatnaba pandamda chaklen ama pizabani haina ibetombina phongdokhi Homama koi marai bathira balu khabi sing amadi ahal loer be sing kana isdra mayam se koi homama salai jayeba ko hadi masi sigi damata sahi khudengi oina khoina sakho bom sinjai aduga ate mayam ama Manipur gi oina khoi gi marai bathira maham kanjing kya leiba kya se simba sahi khuding de fasan chang pangte handa tare lak subo oina tawjabane adira masida khoina angamba khudol macha amamtang go loina na chaliam chaminraga adumana khoi laijaba khara poida khudon tamjabane marai bathira balu khabi haloi besing Wabagai Transport Cooperative Society Limited amadi Wabagai Lamkhai Bazar Board Kayana ki wafam kayabu thugaiduna amadi Transport Department na niyom kaina
Mayang Imphal Road Transport Cooperative Society da route permit pisilakpabu Wavgai Transport Cooperative Society gi chirol amana akan ba mawong da yaning da ba fongdorakpagan loinana hayeng November kun mathoi phawbagi manung da Transport Department na yanadriba wafam sing hantokta ba tarabadi mathangi numit November kun ne thoidagi Wavgai Lamkhai Bazar da run tawriba gari khudingmak thinglagani hairakli Loinana gari thingbagi khongjang asida thoglakpa afafata pumba Wavgai Lamkhai Bazar Board amadi Transport Department na pugadabani hainasu cherol sena makhatarakli Manipur gi sagnaraba filmmaker Aribam Shyam Sharma na iba lairik Manipur Cinema aigi paudam ngasi Manipur Press Club ta phongkhre lairik asi Sana Phandeng Publications na puthokpane ngasi pangthokiba lairik phongbagi thauramada Professor Thoidingjam Tombi Sagnaraba film actor Tomba, actress Romana Athoiba Mithunglen amadi akhanaba Mithunglen oina sarukyakhi. Lairigasi Aiba Aribam Shyam Sharma na mahaki film gi career da thengnarakhiba thogdok wathok singda yumpham oiraga ibani. Amasung lairigasi Bengali Meitei Mayek amadi English lol da tongan khaidoktuna iba lairikni. HSL CE 2016 amadi mock test 2016 da makok mathang tarakraba singbu okpugi thauram amang asi Uripok Polem Lekai da leba Angels Coaching Center na sinduna Lekai asida leba Lining Thau Kamlangba Community Hall da pangthokre Thauramada maidingu Leshiam Basana Jauba Social Scientist Dr. Dhanabir Laistram amadi Bosem gi retired Deputy Secretary Salam Mangina Sarukyakhi Thoramudi Social Scientist Dr. Dhanabir Laistram na fongdorakpada apaba mahiroi kaya miyam na pai haibadagi napal taubadagi mangkiba kaya ama laikre. Miyoi pumnamakta drug chaba oigera natraga phanangaw sinaba oigera makhoida mai pakpagi gun amadi adum yawi. Masi aikhoina karamna safong hangani haibaduni hauziki ozasingi mathau haiki. Guardian singna oza singna we have need to inject such a very ideas in the mindset of the youngsters. Akogi naharol sing makok sida koina masi inject to bigadabne. Punsigi values khangba angang matam gi values khangba angang na kaidong edasu matam mangan loi larik pausu haina roi phataba misu oiroi ba. Mase national character ina apun ba miyam gi magun na mas sagatna bagi molding of the national character gi springboard neba. Ada lepaga songkhat kido ina basigi ideas idagi ko Hawzek ngasinong magi sanabagi pauda Wangoi Kendra Kangkhut the hunger marches Kendra wise about 50 and 60 years league come knockout kang tournament ke semi final changkre Tournament asigi ngasi sanakiba mari suba quarter final da Wangoi Kendra Kangkhut na Khundrakpam Kendra Kangkhut pu Panjal kun Nipan da maithiba piram laga chathariba kang tournament asigi semi final changbangam khe All Manipur Kang Association gi mitiyang makhada Manipur gi former minister Ojoy gi senthang makhada Kagwada laiba ibudho moirang pokpagi kang sangda ibudho moirang pokpa kang committee na sinduna chatharakliba kang tournament asida tongan ba kendra singdagi lakpa kang khut mapan na sarukyari Chatharakliba tournament asigi ahanba semi final da Wangoi Kendra Kang Khut amadi Nambol Kendra Kang Khut anina tha asigi kunithoi da lamba taunaragani Thangjam Birachandra Maipakpi Memorial 21st Winners Cup the home team YPO Sora amadi away team DM Rao Sekmai anigi match adu draw chatkre hairi Babina Healthcare and Hospitality Private Limited ke santang makhada All Manipur Football Association na sindna home and away basis ta chatharakliba
Kunmathoi winners cup asigi ngasi home team YPO Sora na yumbu oiduna Sora ground da sanakiba match samada away team oidiba DM Rao Sekmai gi sanaroi Y henbana match asigi humpumanga suba minute panjil ama chanduna mangzil tharamlaba matung home team YPO Sora gi sanaroi MD Ali Khan na match ki humudra manga suba minute panjil adu hantoktuna match asi panjil amamam chanaduna draw oiki Thasigi kunithoi the home team DM Rao Sekmai na yumbu oiduna SKYC Sekmai gi sanabungda away team YPO Sora anina lamba taunaragani haina amfana thadorpachi role amana khanghlakli. Arab the bulletin asigi headline samuhana myamda thamjage. Sangai Festival gi akan basexil thorang marakta ngasi bomb ama pokhai kre non local ama sikre. Baby Sakinagi asi bahagchang asi imong manung na lawkre pulis kamuk na badamiyoy kaya asok apan nangkre. Amasong ngasi su yam laba miyam na tawlong na bagidamang oil pump sing the queue sang na lep na kick.